Private tea company ama oiriba Mekli tea na Manipur da huzik thengnariba poppy cultivation gi issue ase loisinaba amade poppy gi mahutta cha pambi sing thanduna tea tourism chakhat hanaba pandamda thaushil yatpa hore haina Mekli Tea India Private Limited ki board of director aku borana ngase Guwahati Press Club da pangthokpa pawgi mefam amada phongdokre India gi tea industry da nauna changlakhiba Mekli Tea India Private Limited ki board of director Anku Bora amade company ase gi director oiriba Milan Koija manina ngase Guwahati da leiba Press Club da pangthokiba pawgi mefam amada hai India Mekli Tea ase Bharat ki tea industry da ikui kuidana changlakpane industry ase na Manipur gi sale thadaduna tea industry promotion tawba yabra haibadu survey tawduna khandokle state asigi mahusagi fivam amadi sakdam yenglaga quality wangba cha puthokpa achauba mafam ama ohenba yagani haibagi thajabalai company asigi director Milan Koizam na hai Manipur gi tongan tongan mafam singda poppy thariba lam hectare liseng taret ka chamanga da cha thaduna kilogram lising tara taretrom puthokpa ngamgani haibagi thajabalai hairiba pothogasi puthokpada state asigi revenue cost 72 puthokpa ngamgani koti 72 puthokpa ngamgani thajabalai haike हाँ पॉपी कल्टीवेशन को पूरा हटा के ये करने के लिए हम लोग कोशिश करेगा गवर्नमेंट को भी हम लोग अप्रोच करेगा और ये टूरिज़्म में भी बहुत अच्छा होगा लगता है और हम लोग खुद का भी हम लोग मेकली टी भी हम लोग ब्रांडिंग करने के लिए भी हम लोग सोच कल्टीवेशन तो ये थोड़ा अभी शांत होने दो मणिपुर में अभी बहुत जल रहा है ये थोड़ा शांत होने दो उसके बाद हम लोग शुरू करें